ꯍꯧꯈꯤꯕ ꯆꯍꯤ 64 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯗꯨꯃꯛ ꯋꯥꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 64ꯂꯣꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯌꯥ ꯀꯟꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ-ꯁꯣꯛ 1947ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 34ꯗ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ 1947ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 35ꯗ ꯇꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯡꯂꯕ ꯆꯍꯤ 64ꯂꯣꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯍꯪꯖꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯗ ꯌꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯅꯥꯊꯩꯔꯒ ꯊꯝꯈꯤꯁꯤ, ꯃꯔꯨꯑꯣꯏꯔꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯥꯡꯅ ꯐꯪꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯊꯕꯅ ꯆꯨꯝꯒꯅꯤ꯫ ꯄꯦꯟꯗꯕ ꯀꯌꯥꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯗꯤ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯈꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯐꯝ ꯊꯣꯛꯏ꯫ ꯑꯐꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯕꯨ ꯑꯐꯕ ꯂꯨꯆꯤꯡꯕ ꯍꯥꯏꯅꯤ꯫ ꯑꯇꯣꯞꯄꯗꯤ ꯇꯣꯛꯈ꯭ꯔꯁꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯁꯣꯛ 1992ꯗꯒꯤꯅ 1997 ꯐꯥꯎꯕ ꯑꯀꯟꯕ ꯂꯥꯟ ꯊꯣꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯤꯈꯤ, ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯈꯤ꯫ ꯂꯣꯏꯅꯅ 1997ꯗ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 190 ꯁꯤꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯃꯤꯡꯗ ꯃꯤꯑꯣꯏ 1,000 ꯀꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯅ ꯑꯃꯨꯛ ꯍꯧꯈꯤꯕ ꯀꯨꯝꯖꯥ-ꯁꯣꯛ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯒ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗ ꯃꯤꯑꯣꯏ 300 ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯑꯣꯡ ꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯡꯒꯤ ꯖꯨꯒꯀꯤ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯎꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯤꯌꯥꯝꯅ ꯐꯥꯎꯅꯔꯤ꯫ ꯐꯥꯎꯐꯝꯁꯨ ꯊꯣꯛꯏ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯋꯥꯃꯩꯒꯨꯝꯅ ꯅꯨꯡꯗ ꯐꯨꯝꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯔꯒ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯐꯪꯂꯛꯇꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯗꯣꯛꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯥꯒꯥ, ꯀꯨꯀꯤ, ꯃꯩꯇꯩ, ꯄꯥꯉꯜ ꯑꯃꯗꯤ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯊꯃꯣꯏ ꯇꯦꯡꯊꯣꯛꯅꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ, ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯨꯒꯥꯏꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯂꯝ ꯅꯠꯇꯦ, ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯕ ꯑꯁꯤꯃ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯅ ꯐꯒꯅꯤ꯫ ꯉꯁꯤꯅ ꯃꯩꯇꯩ ꯀꯨꯀꯤ, ꯅꯥꯒꯥ ꯀꯨꯀꯤ ꯑꯃꯗꯤ ꯍꯌꯦꯡꯅ ꯀꯔꯝꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯥꯟ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯊꯥꯗꯣꯛꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯌꯥꯒꯗꯕ, ꯇꯨꯡꯒꯤ ꯌꯥꯏꯐꯒꯗꯕ, ꯄꯨꯝꯅꯃꯛꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯗꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯗꯤ ꯄꯨꯊꯣꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯄꯨꯊꯣꯛꯄ ꯌꯥꯗꯕ ꯐꯨꯔꯨꯞ ꯑꯗꯨꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯈꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯇꯧꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯃꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤꯁꯤꯒꯦ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯏꯁꯥꯒꯤ ꯈꯟꯗ꯭ꯔꯒꯁꯨ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯤ ꯈꯜꯂꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯈꯟꯊꯕꯤꯌꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ 3 ꯇꯌꯥꯔ ꯁꯤꯁꯇꯦꯝ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯁꯤꯁꯇꯦꯝ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯀꯦꯜ ꯕꯣꯗꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯁꯤꯁꯇꯦꯝ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯍꯨꯝ ꯑꯗꯨꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯛꯇꯅ ꯖꯤꯂꯥ ꯄꯔꯤꯁꯗ, ꯈꯨꯡꯒꯪꯒꯤ ꯊꯥꯛꯇꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯕ꯭ꯂꯣꯛꯀꯤ ꯊꯥꯛꯇꯅ
पंचायत समिति है खैदोई सिस्टम अहुम असिना रूरल एरिया तंग ग्रासरूट लेवल की लेंगकनी अदुगा अर्बन लोकल बॉडी हाइरगना म्युनिसिपल काउंसिल नगर पंचायत हाइबिसिनी चिंगी लमदन ऑटोनोमस डिस्ट्रिक्ट काउंसिल हाइदुन खैदोई हाइरिबा लोकल बॉडी सिंग असिगी ताम असि सुकनतगी सही मंगा खक्तनी सही मंगा हेक फाबगा मियामना मसागी राष्ट्रीय दु सिनरगा नौना मिखल तौदुना जिला परिषद प्रधान अमदी मेंबरना सिंग खनगदोरिबनी अदुबु मणिपुरददी लेंगा पाइरिबसिंगना मरम अमा नत्रगा मरम अमा पिसलगा मतम लोइखा फावबदसु नोमिनी हापलगा चलाइहल्ली थौंग असिदि डेमोक्रेसी की सक्तम नत्ते डेमोक्रेसी हाइबसिदि मियामना खनबा मिहुना लेंगा सेमगदबनी एमएलए मिनिस्टर सिंगना मखोइ मखोइ फुट खाउदगी पुथोकपा नोमिनी सिंग अदुना चलाइहनबि यादे माइ पाख्रब कांगु अदुसु मागी ताम अदु हेन पुबु यादे मसिना ताक्लिबदि तंगाई फदब लेत्रगदि मिखल हाइबसि सुक्सोइमक सोइद्रन तौगदबनि हाइबसिनि लेबाक अदुदा अतोप लेबाक लान तौनरबा यामना साथीरब नेशनल कैलामिटी अमा थोक्तुना मियाम पाक्थुन अवाब तारबा स्टेट अदुगी लॉ एंड ऑर्डर अदुगी फिवम साथीना फत्रगदि मिखल पांथोक्तबि याय अदुगा अतै मरमसिंगी ओइरगदि लेंगाक अदुना डेमोक्रेसीबु यामना लुंग लौबिगदबनि अमदि सिटीजन सिंगी फंगम थोकवा हकसिंग अदु फंगनगदबनि चाही मंगा खुदिंगी मिखल पांथोक्तुना मियामगी म्यूट खनगदब अदु इम्फाल म्युनिसिपल कोऑपरेशन ओइनदि कुमजा लिसिंग अनिगे सुपना 33 मिखल तौखिबदगी हेन पांथोक्किद्रि हाइबदि हाइरिबा तामदु सो लिसिंग अनिगे सुपना 19 गी जुन थाद लोइग्रे चाही मंगा सिम म्यूट खनबगी महुता पॉलिटिशियन सिंगी फुट खाउदगी पुथरप नोमिनी सिंगना थबक पौदुन लाक्ले मतौ असुम तौना चिंगी ऑटोनोमस डिस्ट्रिक्ट काउंसिल की मिखल मणिपुर की अर्बन लोकल बॉडी सिंगी मिखल चुसिनब वाटप मरमना हाइरिबसिंग असि ngasi फावबदा मिखल पांथोक्त्रि कयारक अदा मिखल पांथोकगनि हाइना मतम मतंगी लेंगांग थाजब पितुन लाक्लगसु मिखल सुपांग पांथोकपिद्रि मसी होजिक्ति डेमोक्रेसी हाइबसि लालोनबगी फिबम ओइन उरकले हाइबदा हाइमन मथोकलोय हाई कोर्ट ऑफ मणिपुर ने सही असि अक्टोबर की तांग 3 फावबगी मनुंगदा स्टेट असि पंचायत इलेक्शन पांथोकदबनि हाइना पिखिबि याथंग अदु सुप्रीम कोर्ट ऑफ इंडिया न कक हाइबि याखिद्रे चाही असि अक्टोबर की तांग 3 फावबगी ममांगदा मिखल असि पांथोकपियो हाइना फाइल तरप पिटिशन अमा जस्टिस नोमै कापम कोटिसर अमदी जस्टिस एम.बी. अंजारिया की बेंचना हियरिंग चथबसु लेग्रे पेटिशनर सिंगी माइकैदगी थमलकलि बोफमना हौखिब कुमजा सोलसिंग अनिगी सुपना 19 पंजाब की म्यूचिंग फम थदोखिबन मरम ओइरगा चाही मरी हेल फावबदा मिखल पांथोक्तबगी थौंगसी यामन मरम जादे स्टेट लेंगान कोर्ट हिरम मसिग मरी लेना कयरक अन मिखल पांथोकलगनि हाइना थाजब पीरगा लाखिबनि अदुबु ngasi फावबदि मिखल पांथोक्ते हंजिन हंजिन पंजाब की एडमिनिस्ट्रेटिव कमिटी सेमबगी थौं अदुसु पेटिशनर अदुना चाउन सिंगरखि हौजिक्ति हाई कोर्ट लेपकिबा मिखल पांथोकनबगी मरम हाइबदि अक्टोबर की तांग 3 फावबदि मिखल पांथोकदबनि हाइब अदु अरेप वफम ओइरे मसिगिसु मथक्ता हाई कोर्ट पीरिबा मतम मसिगी मनुंगदा मिखल पांथोक्त्रबदि सुप्रीम कोर्ट ना कंटेम ऑफ कोर्ट थरकप यागनि हाइनसु जजमेंट असिदा पलकलिबनिना मिखल असि पांथोक्तब यागनि हाइबगी थाजरक्त्रे अदुबु मणिपुर लेंगाकनदि हौजिमकि ओइनदि पंजाब की मिखल असि पांथोकनिंगदबगी ममी तारे कनागुम खरना फोंदोरपगी मतुंग इनदि असेंबली इलेक्शन मतमसु नक्सिलबनिना मदुगी ममांगदा पंजाब मिखल असि तौरुबदा एमएलए मयाम अमसु असेंबली इलेक्शन कादबगी फिल्म लाकनी हाइबसि थाजे मरम मदुना असेंबली इलेक्शन की मतुंगदा पंजाब मिखल पांथोकप पामले हाई कोर्ट ऑफ मणिपुर नसु सुप्रीम कोर्ट ऑफ इंडिया नसु अककनब मतम अमा हाइबदि अक्टोबर की तांग 3 फावबगी मनुंगदा पंजाब मिखल पांथोकनब ताकिब ऑर्डर अदु चनहनगद्रा नत्रगा मिखल कमदौनि यथोकदगी हाइबगी लंबी अदु सोइदन थिरमगिगनि खल्ले मिखल यथोकप याननबगी दमकता कंगपि इरंग लक्सिनदब थंबसु याय मसिना तब लोगी ओइब करी करी लेबगी हाइबदु अखंग अहि मयाम अमा तांदरमगिगनि खल्ले मरमदी मिखल पांथोकलुबदा बीजेपी की ओइनदि अचौब मांगजबनि हाइबसि मखोइ मसा खंगनि मतांग असिदा पंजनिंग वफमदि लेंगाक असिना हेक यारिबो मखै मिखल पांथोक्तनबु लंबी थिबियु अदुबु डेमोक्रेसीबु मसक फजहनगे हाइब तारगदि कोर्ट की यथंसिंग असि ngaklगा मतम चान मिखल तौबियु हाइजदिंग हौजिक मणिपुर की नहासिना थेंगरिबा तोंगान तोंगान इशू कयागी मतंगदा वफम खरा थमजगे नहा ओइबगी पुंची हाइबसि चाहि 33 तगिन 23 फावबदा लेबसिंग खंगने
ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯨꯅ ꯃꯁꯥ ꯃꯎ ꯐꯅ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯐꯕ ꯃꯤꯔꯣꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯁꯤꯡ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯑꯣꯏꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯤꯆꯠ ꯁꯥꯖꯠ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯔꯩꯕꯥꯛ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕ, ꯏꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯗꯕ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯥꯕꯤ ꯊꯥꯔꯒ ꯆꯠꯄ ꯒꯥꯔꯤꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯇꯧꯗꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯐꯖꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯊꯣꯛꯄ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯁꯛꯇꯤ ꯂꯩꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯍꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ, ꯃꯊꯣꯠ ꯀꯔꯛꯄꯅꯤ, ꯇꯥꯏꯕꯪꯒꯤ ꯑꯈꯥ ꯑꯔꯥꯎ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯀꯌా ꯊꯣꯛꯂꯒ ꯃꯈꯣꯏꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛꯇ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯅ ꯁꯛꯇꯤ ꯂꯩꯕ ꯈꯨꯀꯟ ꯄꯥꯡꯒꯜꯕ ꯈꯨꯠꯄꯨ ꯈꯔꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯤꯐꯠꯇ ꯈꯔꯅ ꯅꯍꯥꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ, ꯅꯨꯡꯁꯤꯅꯗꯅꯕ, ꯈꯩꯕꯨꯡ ꯇꯥꯍꯟꯅꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯨꯛ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯀꯌꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯀꯌꯥ ꯌꯥꯎꯕꯗꯒꯤ ꯁꯤꯖꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯅꯍꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤꯕ ꯌꯧꯔꯛꯄꯒꯨꯝ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯛꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯐꯕ ꯃꯤꯔꯣꯜ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯇꯤꯟꯖꯪ ꯀꯩꯖꯪꯗꯕ, ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯕ, ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯅꯨꯡꯁꯤꯕ ꯅꯍꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯛꯇꯤ ꯄꯥꯏꯕ ꯀꯌꯥꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯄꯣꯄꯤ ꯃꯅꯤꯡ ꯇꯝꯅ ꯄꯥꯛ ꯁꯟꯅ ꯊꯥꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯒ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡ ꯀꯌꯥꯇ ꯇꯥꯍꯟꯗꯨꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯍꯟꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯔꯛꯀꯤ ꯀꯣꯝꯗ ꯄꯨꯊꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯅꯍꯥꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅꯔꯛꯇꯨꯅ, ꯐꯨꯒꯥꯏꯅꯔꯛꯇꯨꯅ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯇꯣꯛꯅꯔꯛꯄꯒꯤ ꯎꯍꯩꯗ꯭ꯔꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯁꯦꯡꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ, ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯍꯣꯠꯅꯒꯨꯝꯁꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯏ꯫ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ, ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366127201ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ꯫